Malam pumbada hauzik achauba laichet ama oina hunjen yana sandoragdiba corona virus ki mayokta lan thenarapa tha ahum phajilakle state asida laina ashina ashibamak thohandragashu laichet ashina naba mioi ashum tapna hengalaktuna paw asi iba fawada manipurda covid-19 gi positive case 78 shure aduga mioi 11 na naba fakhre arubu hauzik fawada temerong jelada covid-19 gi positive case amata leitri hauzik fawada mioi lising ama chatruk yankhai teret screen tokre aduga mioi chamanga humpu teret ta test sample collect tokre amasung result chani nipu turuk phangkhre jira sida hauzik ritani lising ama nifu mari community quarantine center mafam trani thoida quarantine tawdana thamli aduga mioi ohumbu facility center da thamli mioi chatruk purifudra marina home quarantine gi matam loikhre district administration ga khusamnaraga hauzik langnai sanstan gi volunteers singna retina singbu siwakana sathari hauzik covid-19 langjan marakta jila ashigi praja miyamna electric chang naina laktabagi polum chawna mayuknari nungju tha hek lakladi mai chang naina laktre maram aduna concern authority singna tung koina chatnaba yagadaba mini tower fall sing yungbiba mathautai amasung bibak asibu pairiba mantri nasu miing changbiduna action plan sembinaba miyamna pamli Temerong town gi akoibada ring road sembagi thabak sing mari leinaba work agency singna miing changbiduna thuna sembinaba miyamna pamli hauzik covid-19 pandemic marakta masing yam daba medical staff health center singda leibana mathau tawriba health worker singna yamna wana honari khul ayambada medical facility leitabana khunja sing yamwana hingdi maram aduna sarkana matik chana hakshel gi miwai sing thambinaba jila asigi praja miyamna pamdi covid-19 gi langjang asida community singi miwai punamak lan asi yawredi lan asi ngamgani haina khali covid-19 gi maramda public awareness pibinaba manipur sarkana CSO leadership yawba joint committee sembibadu yamna fai haina khali megi tang kunma panda imphal jiribam lambi national highway 37 da joint committee for public awareness on covid-19 gi membership highway asida layuriba moruiba junction sing haibari none nungba kaimai kadphundai jiribam da laktuna khulgi leadership CSO leadership yauna district administration police ki miwai singbu unaduna wari shanaki amasung highway asida lakpa gari singi drivers hindiman passenger singbu sahajok pibinaba miyamgi cooperation nikhi cherak asida hauzik none jilada covid-19 gi positive case ani sukhibaga loinana sithing thorang gi thabakya district administration na paikhalakdi ahan ba positive case adu megitang kunmanga da gujarat tigi lakhiba mioi amadigi phangkhibani ani shuba mioi aduna chennai digi lakhibani hauzik mioi ani mak rims ki covid care facility da thamduna layingli amasung mokhoi anina leramba quarantine center sing adu containment zone ni haina district administration na lauthokre marak asida frontline worker gi manpower watpegi maramda covid wearer singda singnaba ama oina mathau pangthokli advanced life support ambulance leitabadegi none jirada healthcare facility pibada khudongsa daba chawna mayoknari maram aduna leingakna athubada ALS ambulance gari jila ashida pibinaba miyamna pamdi miyamna waringai asida voluntary organization kaya chongthoraktuna district administration bu mateng piba ase puning thawat ningai ni COVID-19 pandemic ki crisis marakta jila asigi nungaiba paw ama hairedi matam kuina temelong jila da minister from phanglakhi daba matungda ikhang khanghaudana haukiba megi tang kunma panda Sri N Biren Singh na luchingba sarkada jila asigi tamai acidigi NPF tiketigi karakhiba MLA Sri Awangbaw Niumaibu mantri from piduna wasakhiba aduni haibatai Tamenong amasung nune jilagi miyamna hauzik paliba sarka sibu thagatpa phongdoknari amasung Sri Awangbaw Niumaida afaba portfolio pibiduna chawkhatpagi lambi da khumang yangna chathanaba mayamna asha tawri ningsing bayai Sri Awangbaw Niumai tamai subdivision gi takau khuldigini mak ihan hanba oina 2007 da tamai AC degi independent mirep oina mai pakhi amasung amuk hanna 2017 da NPF ticket degi mai pakhi bani hauzik mahak NPF Manipur state unit ki president su oiri amasung NPF legislature party gi leader su oiri